ꯗꯥꯅ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯣꯔꯥ? ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕꯁꯦ ꯇꯔꯥꯏꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯅ ꯅꯐꯝꯗꯒꯤ ꯄꯥꯝꯈꯤꯕ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯗꯨꯁꯨ ꯃꯁꯤꯗꯤ ꯅꯠꯇꯦ꯫ ꯇꯨꯝꯃꯣ, ꯊꯦꯡꯉꯦ, ꯑꯩꯅ ꯇꯨꯝꯕꯗ ꯄꯥꯟꯅꯒꯅꯣ, ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯅꯪ ꯑꯩ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯎꯠꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯎꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯐꯥꯒꯤꯔꯣ? ꯄꯥꯝꯃꯨꯕ ꯇꯥꯁꯤꯟꯅꯗꯅ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯥꯝꯃꯨꯕ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯐꯨꯔꯤꯠꯇꯣ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯂꯤꯠꯂꯣ, ꯅꯪ ꯅꯊꯧ ꯅꯠꯇꯦ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯝꯃꯨꯕꯅ ꯄꯥꯜꯂꯤꯕ ꯀꯨꯗꯥꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ? ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯦ꯫ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯐꯨꯔꯤꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯥꯝꯃꯨꯕꯗ ꯂꯤꯠꯁꯤꯟꯕꯤ꯫ ꯁꯤ ꯑꯣꯏꯅ ꯂꯤꯠꯂꯣ, ꯍꯥꯟꯅꯗꯤ ꯑꯣꯏꯅ ꯂꯤꯠꯀꯦ, ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤꯅꯦ ꯌꯥꯔꯔꯣꯏ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯁꯤ ꯂꯤꯠꯂꯣ, ꯊꯦꯡꯉꯅꯤ꯫ ꯄꯥꯝꯃꯨꯕ ꯎꯄꯥꯏ ꯂꯩꯇꯦ꯫ ꯊꯣꯏꯕꯤꯅ ꯅꯝꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯕꯤ꯫ ꯊꯣꯏꯕꯤ ꯀꯨꯝꯊꯈ꯭ꯔꯒ ꯆꯥꯛ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯔ ꯍꯥꯞꯄꯒ ꯁ꯭ꯄꯨꯟ ꯑꯃ ꯄꯨꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯁꯦ, ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯦ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩ ꯈꯨꯠ ꯄꯥꯜꯂꯦ꯫ ꯑꯩꯁꯨ ꯈꯪꯉꯦ, ꯑꯩ ꯑꯗꯨꯝ ꯆꯥꯖꯒꯦ, ꯊꯝꯃꯣ, ꯑꯩ ꯌꯥꯝ ꯏꯟꯖꯅꯤꯡꯕꯗꯣ꯫ ꯀꯥꯊꯣꯛꯑꯣ꯫ ꯄꯥꯝꯃꯨꯕ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯂꯩ꯫ ꯊꯣꯏꯕꯤꯅ ꯑꯁ ꯑꯉꯥꯡꯗꯧꯅꯕ ꯗꯥ ꯁꯤ ꯀꯥꯊꯣꯛꯑꯣꯕ꯫ ꯊꯣꯏꯕꯤꯅ ꯅꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯏꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯈꯪꯂꯥꯎ ꯂꯥꯎꯂꯛꯏ, ꯌꯥꯔꯦ, ꯅꯪ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ? ꯆꯠꯂꯣ, ꯑꯩ ꯑꯗꯨꯝ ꯆꯥꯖꯒꯦ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯈꯪꯃꯦꯟ ꯃꯦꯜꯂꯤ꯫ ꯀꯟꯅ ꯂꯥꯎꯒꯅꯣ, ꯄꯥꯕꯨꯡ ꯍꯣꯏ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯁꯤ ꯂꯣꯏꯗꯣꯔꯦ, ꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯁꯦꯕ꯫ ꯄꯥꯝꯃꯨꯕ ꯇꯁꯦꯡꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤꯒꯤ ꯁꯣ ꯊꯤꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯁꯣꯗꯨ ꯌꯦꯞꯂꯝꯕꯗꯒꯤ ꯂꯧꯊꯣꯔꯛꯏ꯫ ꯁꯣꯁꯦ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯃꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯌꯥꯔꯦ, ꯊꯦꯡꯉꯦ, ꯁꯣꯗꯣ ꯄꯤꯔꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤ, ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯛꯑꯣꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦ, ꯊꯨꯅ ꯄꯤꯔꯣ꯫ ꯑꯁ ꯗꯥ, ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯤ ꯑꯁꯦꯡꯕ, ꯁꯤ ꯍꯥꯏꯔꯛꯑꯣꯕ꯫ ꯄꯥꯝꯃꯨꯕ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝ ꯎꯪꯗꯨꯅ ꯂꯩ꯫ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯅꯤ꯫ ꯄꯥꯝꯃꯨꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯣꯗꯨ ꯄꯥꯝꯃꯨꯕꯗ ꯄꯤ꯫ ꯄꯥꯝꯃꯨꯕ ꯇꯥꯞ ꯂꯧꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯆꯠꯈꯤꯕ ꯑꯗꯨ ꯊꯣꯏꯕꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯠ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯂꯦꯟꯒꯗꯧꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯄꯨꯟꯁꯤꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕ? ꯊꯣꯏꯕꯤ ꯎꯪꯂꯒ ꯂꯩ꯫ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ, ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕꯤꯗ꯭ꯔꯕꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯉꯝꯖꯒꯅꯤ? ꯊꯣꯏꯕꯤ ꯃꯄꯥꯟ ꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯥꯏꯗꯅ ꯇꯦꯡꯊꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯎꯠꯊꯣꯛꯇꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯄꯥꯝꯃꯨꯕ ꯑꯣꯐꯤꯁ ꯌꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯂꯤ꯫ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯇꯧꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯤ, ꯃꯥꯕꯨ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯝꯃꯣꯏꯗꯣꯏꯖꯥꯔꯣ? ꯐꯣꯟ ꯇꯧꯔ ꯍꯪꯁꯤꯔꯅꯦ? ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯏ꯫ ꯊꯣꯏꯕꯤꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ? ꯍꯥꯎ, ꯇꯥꯏꯌꯦ, ꯁꯨꯝ ꯇꯧꯔꯛꯄꯅꯤ, ꯊꯝꯃꯒꯦꯀꯣ꯫ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯝꯖꯤꯜꯂꯤ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯀꯩꯝ ꯍꯥꯏ ꯉꯝꯗ꯭ꯔꯤꯁꯤꯕꯣ? ꯑꯁꯣꯝꯗꯅ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯑꯣꯏꯕꯤꯔꯣꯏ ꯈꯪꯂꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯝꯃꯣꯏꯗꯕꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔꯅ, ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯊꯣꯛꯂꯣꯗꯅ ꯅꯪꯕꯣ, ꯄꯨꯡꯁꯤ ꯐꯅ ꯊꯦꯡꯉꯦꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯆꯥꯔꯒꯦ꯫ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕ ꯇꯧꯒꯅꯨꯀꯣ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯊꯣꯏꯕꯤ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯆꯥꯁꯤꯟꯕ ꯉꯝꯗꯦ꯫ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯝꯐꯨꯗ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯤ꯫ ꯀꯣꯜ ꯂꯤꯛ ꯐꯦꯡꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯥꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯅ, ꯏꯟꯗꯣꯝꯆꯥ, ꯍꯥꯎꯅꯦ, ꯃꯃꯥ ꯄꯨꯡ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ? ꯑꯩꯗꯤ ꯈꯪꯗꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤꯗ꯫ ꯗꯣ, ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠ ꯀꯗꯥꯏꯅꯣ? ꯆꯣꯀ꯭ꯂꯦꯠꯇꯣ ꯏꯟꯗꯣꯝꯆꯥ ꯂꯩꯍꯧꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯩꯒꯦꯀꯣ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯀꯥꯗ ꯑꯣꯏꯅ ꯍꯥꯏꯈꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯀꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯅꯤꯡꯊꯦꯝꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ꯫ ꯄꯥꯝꯃꯨꯕꯁꯨ, ꯍꯣꯏ, ꯂꯩꯔꯛꯀꯦ꯫ ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯏꯆꯦ, ꯆꯥ ꯁꯤꯗ ꯂꯩꯔꯦ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯆꯥꯁꯤ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯈꯔ ꯂꯣꯟ, ꯅꯤꯡꯊꯤꯕꯤꯅ ꯈꯔ ꯂꯣꯟ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯗꯨꯃꯛ ꯂꯣꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ, ꯑꯩꯅ ꯂꯣꯜꯂꯁꯨ ꯏꯆꯦꯅ ꯂꯣꯜꯂꯁꯨ ꯑꯝꯍꯥꯅꯤ꯫ ꯑꯗꯣ ꯄꯥꯝꯃꯨꯕꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ?
ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯆꯦ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏꯔꯛꯄꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯝꯃꯨꯕ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯗꯨꯅ ꯆꯥ ꯊꯛꯇꯅ ꯇꯧꯅꯔꯤ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯥꯝꯃꯨꯕꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯥꯗ ꯀꯥꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯉꯥꯡꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯄ꯭ꯔꯣ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯎꯁꯦ ꯌꯥꯎꯕꯅꯤ ꯌꯦꯡꯉꯣ ꯀꯗꯥꯏꯅꯣ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯑꯣ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯀꯩꯅꯣꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯤꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯌꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯀꯩꯅꯣ ꯌꯥꯔꯦꯕꯣ ꯌꯥꯗꯤꯌꯦ ꯌꯥꯔꯦ ꯑꯉꯥꯡꯒꯤ ꯆꯣꯀ꯭ꯂꯦꯠꯇꯣ ꯑꯝꯇ ꯄꯤꯔꯨꯔꯣ ꯀꯨꯝꯊꯔꯛꯑꯣ ꯆꯥ ꯊꯛꯅꯕ ꯇꯧꯔꯁꯤ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯌꯥꯅꯤ ꯑꯩ ꯀꯣꯟꯅ ꯀꯨꯝꯃꯛꯀꯦ ꯊꯣꯏꯕꯤꯅ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯀꯣ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯁꯨ ꯈꯪꯖꯕꯗꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯀꯨꯝꯂꯝꯃꯣ ꯑꯩ ꯀꯨꯝꯃꯛꯑꯒꯦ ꯊꯣꯏꯕꯤ ꯃꯔꯩ ꯀꯣꯟꯁꯤꯟꯅꯔ ꯈꯨꯝꯂꯛꯏ ꯗꯗꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕ ꯁꯤ ꯄꯥꯝꯃꯨꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯍꯥ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯁꯤꯔꯤꯌꯁꯂꯤ ꯑꯥꯏ ꯗꯣꯟ ꯅꯤꯗ ꯌꯨ ꯆꯠꯂꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯅꯗꯦ ꯍꯣꯏꯕ ꯑꯩ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅꯗꯤ ꯗꯥꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯗꯨꯅ ꯗꯥꯕꯨ ꯁꯦꯟꯅꯗꯕ ꯌꯥꯗꯦꯕ ꯁꯤ ꯂꯥꯛꯑꯣ ꯁꯨꯝ ꯉꯥꯡꯉ ꯂꯩꯔꯅꯨꯕ ꯄꯥꯝꯃꯨꯕ ꯁꯧꯔꯥꯡꯅꯅ ꯊꯣꯏꯕꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯐꯠ ꯊꯣꯛꯈꯤ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯏꯟꯅꯔꯛꯏ ꯆꯥꯛꯈꯨꯝꯗꯅꯤ ꯊꯣꯏꯕꯤꯅ ꯁꯦ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯆꯣꯀ꯭ꯂꯦꯠ ꯀꯀꯥꯅ ꯂꯩꯔꯛꯏꯕ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯆꯥꯅꯅꯕ ꯁꯦꯝꯂꯤ ꯄꯥꯝꯃꯨꯕꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯇ ꯉꯥꯏꯔꯤ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯄꯥꯝꯃꯨꯕꯗꯤ ꯅꯤꯡꯊꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯣꯏꯕꯤꯗꯤ ꯆꯥꯗꯨ ꯊꯥꯡꯗꯣꯔꯛꯄꯗ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯅ ꯃꯄꯤ ꯇꯥꯊꯣꯔꯛꯏ ꯊꯣꯏꯕꯤꯅ ꯗꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯄꯤꯔꯥꯡ ꯎꯕ ꯈꯨꯗꯤꯡ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯍꯦꯟꯅ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯆꯥꯗꯨ ꯊꯛꯆꯤꯟꯒꯦ ꯇꯧꯏ ꯊꯛꯄ ꯉꯝꯗꯦ ꯆꯥꯗꯨ ꯄꯥꯏꯔꯒ ꯀꯥꯗ ꯀꯥꯈꯠꯂꯛꯇꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯄꯥꯝꯃꯨꯕ ꯆꯪꯂꯛꯄ ꯎꯕꯗ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯏꯜꯂꯤꯕ ꯐꯤ ꯃꯇꯦꯛ ꯑꯗꯨꯅ ꯇꯩꯊꯣꯛꯆꯩ ꯄꯥꯝꯃꯨꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯊꯣꯏꯕꯤꯒꯤ ꯄꯤꯔꯥꯡ ꯎꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯆꯩꯔꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯁꯤꯟꯊꯔꯤꯕ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯤꯕ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯕꯨ ꯀꯧꯒꯦ ꯈꯟꯕꯁꯨ ꯉꯝꯗꯕꯒꯨꯝ ꯇꯧꯏ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯄꯥꯝꯃꯨꯕꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯞꯅ ꯐꯥꯏ ꯉꯥꯏꯈꯣ ꯀꯔꯝꯕ ꯋꯥꯍꯩꯅ ꯏꯀꯥꯏꯕ ꯄꯤꯕꯤꯒꯗꯕ ꯋꯥꯠꯂꯤꯒꯦ ꯊꯣꯏꯕꯤ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯈꯨꯝꯗꯦ ꯄꯥꯝꯃꯨꯕꯅ ꯊꯣꯏꯕꯤ ꯈꯨꯝꯃꯣ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ ꯄꯥꯝꯃꯨꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥ ꯀꯞ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏ ꯊꯣꯏꯕꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯨꯗꯦ ꯃꯈꯥꯗ ꯇꯥꯔꯤꯕ ꯀꯞ ꯑꯀꯥꯏꯕꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤ ꯐꯝꯊꯔꯒ ꯀꯞ ꯑꯀꯥꯏꯕ ꯃꯆꯦꯠꯇꯨ ꯑꯃꯃꯝꯇ ꯂꯧꯈꯠꯂꯤ ꯄꯥꯝꯃꯨꯕꯁꯨ ꯀꯨꯟꯊꯔꯛꯇꯨꯅ ꯀꯞ ꯑꯀꯥꯏꯕꯗꯨ ꯈꯨꯟꯕ ꯌꯥꯎꯔꯛꯏ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯊꯣꯏꯕꯤ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯥ ꯑꯗꯨ ꯂꯨꯞꯊꯣꯛꯅꯅꯕ ꯐꯤ ꯃꯆꯥ ꯑꯃ ꯂꯧꯕ ꯆꯠꯂꯨꯔꯒ ꯊꯣꯔꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯀꯞ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯅꯤꯠꯁꯤꯜꯂꯨꯔꯦ ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯄꯥꯝꯃꯨꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯁ ꯁꯦ ꯊꯣꯛꯑꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯌꯥꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯕꯥꯊꯔꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯃꯈꯣꯡ ꯅꯥꯀꯟꯗ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨ ꯇꯩꯊꯣꯛꯏ ꯄꯥꯝꯃꯨꯕ ꯀꯥ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯏꯕꯤ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯀꯞꯊꯣꯛꯏ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯔꯤꯕꯨ ꯇꯥꯛꯂꯤꯕ ꯊꯃꯣꯏ ꯃꯩꯆꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯄꯤꯔꯥꯡꯅꯤ ꯍꯥꯏꯅꯩ ꯊꯣꯏꯕꯤꯒꯤ ꯅꯨꯡꯗ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯇꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯅꯤ ꯃꯍꯥꯛꯁꯨ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯑꯃꯗꯤ ꯕꯦꯟꯗꯦꯖ ꯄꯥꯏꯔꯒ ꯕꯥꯊꯔꯨꯝ ꯃꯄꯥꯗꯨꯗ ꯊꯣꯏꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯊꯣꯏꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯄꯥꯝꯃꯨꯕꯅ ꯁꯤꯗꯐꯝ ꯊꯣꯏꯕꯤ ꯀꯩꯝꯇ ꯍꯥꯏꯗꯤ ꯑꯗꯨꯃꯛ ꯐꯝꯃꯤ ꯄꯥꯝꯃꯨꯕ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯊꯣꯏꯕꯤꯅ ꯄꯥꯏꯒꯅꯣ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯈꯨꯠꯇꯒꯤ ꯕꯦꯟꯗꯦꯖ ꯑꯗꯨ ꯃꯨꯜꯂꯒ ꯃꯇꯣꯝꯇ ꯌꯦꯠꯁꯤꯜꯂꯤ ꯄꯥꯝꯃꯨꯕꯁꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯥ ꯑꯗꯨ ꯑꯃꯨꯛ ꯂꯨꯞꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨ ꯋꯥꯏ ꯇꯩꯊꯣꯛꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯈꯥꯗ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯌꯦꯡꯖꯔꯤ ꯃꯈꯣꯡꯁꯦ ꯀꯌꯥꯝ ꯁꯣꯛꯄꯖꯥꯠꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯄꯥꯝꯃꯨꯕꯁꯨ ꯋꯥꯈꯜꯗꯨ ꯐꯨꯝꯕꯪꯅꯕꯒꯨꯝ ꯇꯧꯏ ꯅꯤꯡꯉꯝꯗꯕꯁꯨ ꯇꯞꯅ ꯐꯥꯎꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯅꯤ
ถอยบีมะคงดูเสกลิเตาดูน่ะกาดจักเลยป้ามูบะถอยบีอุบดฟุกกะขัดเลยถอยบีน่ะด่าจักเลยดิจ่าละสิเฮ้ยอีเจนาที่เอาระบนี่คุณบีโร่นั่งดีไอ้คนน่ะจ่าอะไรกี่ใครกินอะไรซะไอ้จานิงดาบะจักปูจานิงดาบยาบรอขังดีป้ามูบะน่ะถอยบีอ่ะฮาวป้ามูบะว่ามาขาตาบังงำดีอะดูบ่อะไรเบท่านาปุ่มบะคมจินดูน่ะให้เลยแล้วจักจานะบะตาวรสิไอ้ดาร์การเลยตะบันนี่น่ะอีเจน่ะดุมทกปัสนจาระนี่ไอ้ดาลอยอาการดะกุมทาระกี่ถอยบีกี่ว่าให้ดูดาป้ามูบะอีกไก่บะกุมตาวีป้ามูบะน่ะอามาบ่อยกันละจักจ้าดะเบลถอยบีเกมตะคุมลำดานะฟัดโทกเลยป้ามูบะสูตับเนอินาไรมายามปุ่นน่ะจักจ้านะนะบะเซมสารีไอยิงบีน่ะลาวอินามาลาวเทงอันนี้จักสะซาทกเลยสิไอนึงก็ใส่ให้บดอเฮ้ยจักจ้าบะลอยระกันดะเฮ้ยเนี่ยป้ามูบะวักขัลดะขัลลีใครนมวยไหนเนี่ยสินะใครดูจานป้ามูบะเจระดูจิงทกตัวน่ะฟัมไทยป้ามูบะถอยบีน่ะมากิจักปีระกะจักขันน่ะไงดีอะดูบ่ไอยิงบีน่ะอินะทางโดเลยเซจักเซสิตะเลยจ้าบิดกะเรมายามอีกน่ะจักตุจารีไอยิงบีน่ะนังสุจ้าหูรสิดะนะทบักโตอีเจกะปุลักตาวรสิยายานี่เจไอคนน่ะจาเกมันนี่จันดะนะโมอัสอีเบมานังบุลาวดาอีป้าหอยจักสันบังงำเดรนเฮถอยบีสุฟัมทะดุนะจักตุจ้าบะหูเลยป้ามูบะถอยบีได้ให้รับโลในยิงเจจากิสิงจ้าบะลอยระบะมาตุงนี้ป้ามูบะกาดจังดูนะโซฟาดฟัมละกันเลยอะดูกะมาทันตะวะคัลมวนคัลลีนังน่ะยุมสิดะมวยน่ะเลยบะกดีไอเกมตะทิงดิอะดูกะนังอยู่บะคักอะมาดะไอกิฟัมดะกิอะมาดียุมสิดะกิฟังกันนี่ฮะบะดีนังคัลนนังกิเลยฟัมทกว่าดุมเลยยามเห็นจะละกันไอ้นังกิสิดะการอยดิคังอะบะนังกิอะปามบะนังกิอะนิงบะดุมเต้าโซไอ้น่ะนังบ่ทิงงอยไอ้สูไอ้กิอะปามบะดุมเลยสกิไอ้งอนเดียละกันมีอามังดะนังไงลูกของเราบสูไอ้เนี่ยนังบุโลคิบไลเตนะมาสิขังน่ะนังน่ะซานะจัดกะดะบันขังเฮาดะนะไม่ดูฟุตเหล่านะมุดขีปามูบะญาณละอีวะคละมะตาวรีให้บะมาซานะขังเจมะคาดะกีไม่มุดขีบะดุดะโซลไลนะดูออนตะรักตุนะอมุขันนะกาดูพุงงานงาลีปามูบะมาตุมตะซอนเจอัสไอ้เนี่ยคัลลูริแมมดูบุกะรีโนไอ้เซปาบลังสินบะให้บะดูตารับซะละป้ามูบะฟุกเอาไว้แล้วก็ทีวีรีโมทเราแล้วก็ทีวีดูออนเซตตัวเฮกพัมทับก็ถอยบีกาดจังเลยกากิทงอดูฟัดลอนสิลีว่ามันตะหายลำดานะตุมินนะอดุมพมุงลมดจังเครป้ามูบะถอยบีผู้หายเฟดยังแล้วก็อดุมักฟัมฮาวี